ꯃꯌꯥꯝ ꯏꯁꯤꯡꯅ ꯂꯝꯕꯤꯁꯦ ꯏꯁꯤꯡꯅ ꯆꯠꯄ ꯌꯥꯗ꯭ꯔꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯉꯥꯡ ꯑꯅꯤꯁꯨ ꯁ꯭ꯀꯨꯜ ꯆꯠꯇ꯭ꯔꯦ ꯏꯁꯤꯡꯁꯤꯅ ꯊꯣꯛꯄ ꯌꯥꯗ꯭ꯔꯦ ꯏꯁꯤꯡꯅ ꯉꯁꯤꯗꯤ ꯂꯝꯕꯤꯁꯦ ꯏꯁꯤꯡ ꯍꯥꯏꯕꯨ ꯐꯖꯅ ꯏꯁꯤꯡ ꯈꯨ ꯌꯧꯔꯝꯃꯤ ꯃꯌꯥꯝ ꯑꯗꯣ ꯍꯧꯖꯤꯛ ꯀꯪꯊꯈ꯭ꯔꯦ ꯀꯪꯊꯅ ꯈꯔ ꯈꯨꯃꯤꯠ ꯌꯧꯔꯦ ꯅꯣꯡ ꯈꯤꯇꯪ ꯀꯟꯅ ꯇꯥꯔꯗꯤꯀꯣ ꯃꯌꯥꯝ ꯏꯁꯤꯡꯁꯦ ꯖꯔ ꯂꯥꯎꯅ ꯍꯦꯟꯒꯠꯂꯛꯑꯦꯕ ꯑꯃꯨꯛ ꯁꯠ ꯂꯥꯎꯅ ꯀꯪꯊꯕ ꯃꯇꯦꯛ ꯑꯃꯗꯤ ꯀꯪꯉꯦ ꯃꯌꯥꯝ ꯑꯩ ꯂꯝꯕꯤꯁꯦ ꯌꯦꯡꯍꯜꯂꯒꯦ ꯑꯩꯅ ꯇꯧꯖꯔꯛꯄꯅꯤ ꯃꯌꯥꯝꯗ ꯀꯪꯕ ꯂꯝꯕꯤ ꯀꯪꯉꯦ ꯁ꯭ꯋꯥꯏ ꯃꯄꯥꯟ ꯃꯄꯥꯟꯁꯦ ꯏꯁꯤꯡ ꯂꯩ ꯋꯦꯗꯔ ꯌꯥꯝꯅ ꯏꯁꯤꯡ ꯌꯥꯝ ꯂꯩꯕꯅꯤꯅ ꯑꯌꯨꯛꯇ ꯑꯩ ꯌꯨꯝꯗꯒꯤ ꯃꯇꯦꯛ ꯑꯃ ꯊꯣꯛꯄꯀꯣ ꯃꯤꯅꯤꯠ 2-3 ꯊꯣꯛꯆꯕ ꯏꯁꯤꯡꯅ ꯂꯣꯏꯔꯦ ꯑꯩ ꯚꯤꯗꯤꯑꯣ ꯅꯝꯃꯒ ꯃꯌꯥꯝꯗ ꯊꯥꯒꯠꯆꯔꯛꯀꯦ ꯇꯧꯔꯤꯅꯤ ꯏꯁꯤꯡꯁꯤꯗꯤ ꯇꯨꯀꯠꯆꯕ ꯏꯁꯤꯡ ꯌꯥꯝꯅꯀꯣ ꯏꯁꯤꯡꯁꯦ ꯁꯥꯊꯤꯅ ꯏꯁꯤꯡꯁꯦ ꯆꯠꯂꯤ ꯏꯁꯤꯡꯅ ꯃꯌꯥꯝ ꯂꯥꯛꯅꯩꯁꯦ ꯏꯁꯤꯡꯅ ꯆꯠꯄ ꯌꯥꯗꯦ ꯉꯁꯤꯗꯤ ꯃꯌꯥꯝ ꯏꯁꯤꯡꯅ ꯄꯤꯛ ꯊꯜꯂꯦ ꯏꯁꯤꯡꯅ ꯄꯤꯛ ꯊꯜꯂꯦ ꯃꯌꯥꯝ ꯑꯃꯨꯛ ꯍꯦꯜꯂꯤ ꯏꯁꯤꯡꯁꯦ ꯃꯌꯥꯝ ꯑꯃꯅꯤ ꯏꯁꯤꯡꯁꯦ ꯐꯖꯅ ꯏꯁꯤꯡ ꯂꯩꯔꯦ ꯃꯌꯥꯝ ꯏꯁꯤꯡꯁꯨ ꯃꯅꯝ ꯑꯃ ꯀꯜꯂꯤ ꯏꯁꯤꯡꯅ ꯂꯣꯏꯔꯦ ꯏꯁꯤꯡ ꯍꯥꯏꯕ ꯐꯖꯅ ꯏꯁꯤꯡ ꯂꯩꯔꯦ ꯃꯌꯥꯝ ꯏꯁꯤꯡꯅ ꯅꯣꯡ ꯈꯤꯇꯪ ꯆꯨꯔꯕ ꯑꯁꯤꯒꯤ ꯃꯐꯝꯁꯦ ꯏꯁꯤꯡ ꯐꯖꯅ ꯂꯩ ꯃꯌꯥꯝ ꯌꯨꯝꯐꯧꯗ ꯊꯨꯝꯃꯤ ꯃꯅꯨꯡꯗ ꯏꯁꯤꯡ ꯉꯥꯛꯇꯅꯤ ꯁ꯭ꯋꯥꯏꯁꯤꯗꯤ ꯈꯔꯕꯨ ꯐꯩ ꯏꯁꯤꯡ ꯍꯥꯏꯕꯨ ꯏꯁꯤꯡꯅ ꯒꯥꯔꯤ ꯂꯥꯛꯏ ꯃꯌꯥꯝ ꯑꯣꯇꯣ ꯁ꯭ꯀꯨꯇꯤ ꯒꯥꯔꯤꯒꯁꯤ ꯆꯀꯥ ꯄꯨꯂꯨꯞ ꯂꯨꯞꯄꯤ ꯃꯌꯥꯝ ꯃꯅꯨꯡꯗꯗꯤ ꯏꯁꯤꯡ ꯉꯥꯛꯇꯅꯤ ꯆꯠꯄꯧ ꯌꯥꯗꯦ ꯏꯁꯤꯡ ꯃꯅꯨꯡꯗ ꯄꯨꯔꯥ ꯏꯁꯤꯡ ꯆꯥꯎꯔꯦ ꯐꯖꯅ ꯆꯥꯎꯔꯦ ꯃꯌꯥꯝ